ꯒꯤꯗꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯌꯥꯝꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯊꯧꯕ ꯃꯩꯇꯩ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯇꯨꯀꯨꯕꯤ ꯅꯥꯎꯄꯨꯕꯤ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 30-40 ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯒꯥꯔꯤ ꯑꯆꯧꯕ ꯃꯆꯥꯁꯤꯡ ꯂꯝꯕꯤ ꯈꯨꯜꯗ ꯊꯧꯕ ꯍꯧꯅꯔꯛꯄ ꯃꯇꯝꯅꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯕꯣꯔꯥꯅ ꯄꯥꯈꯜ ꯈꯟꯕ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯤ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯣꯝꯕꯤꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯍꯤ 12 ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯍꯤ 9 ꯃꯨꯛ ꯁꯨꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯕꯨꯡꯕꯨꯡ ꯀꯧꯔꯝꯃꯤ ꯃꯌꯥꯝꯅ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯕꯨꯡꯅ ꯑꯇꯣꯝꯕꯤ ꯀꯧꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯑꯐꯪ ꯑꯐꯪꯕ ꯈꯨꯟꯗꯨꯅ ꯆꯥꯔꯝꯃꯤ ꯅꯣꯡꯃ ꯕꯨꯡꯕꯨꯡꯅ ꯆꯥꯅꯅꯕ ꯑꯆꯥꯄꯣꯠ ꯂꯝꯕꯤ ꯈꯣꯡꯕꯥꯜꯗ ꯍꯨꯟꯇꯣꯛꯄ ꯑꯂꯨ ꯀꯣꯕꯤ ꯃꯅꯥ ꯃꯁꯤꯡ ꯆꯦꯡꯆꯥꯛꯁꯤꯡ ꯈꯨꯟꯕ ꯆꯠꯄꯗ ꯈꯣꯡꯕꯥꯜ ꯑꯃꯗ ꯍꯨꯏꯅꯥꯎ ꯑꯃ ꯐꯠꯇꯕ ꯑꯃꯣꯠꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯣꯠꯄ ꯇꯩꯔꯒ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯑꯌꯥ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯂꯨꯈꯥꯛ ꯂꯣꯏ ꯇꯩꯔꯤ ꯂꯨꯈꯥꯛ ꯍꯨꯟꯗꯣꯛꯄꯗ ꯌꯥꯎꯔꯛꯏ ꯃꯥꯜꯂꯦꯕꯣ ꯇꯨꯀꯨꯆꯥ ꯇꯨꯀꯨꯆꯥ ꯂꯥ 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 ꯍꯨꯏꯅꯥꯎ ꯑꯗꯨ ꯃꯃꯤꯠꯇꯨ ꯕꯨꯡꯕꯨꯡꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯕꯨꯡꯕꯨꯡꯅ ꯍꯨꯏꯗꯨ ꯄꯝꯂꯒ ꯏꯁꯤꯡ ꯌꯥꯎꯕ ꯈꯣꯡꯕꯥꯜ ꯑꯃꯗ ꯆꯥꯝꯊꯣꯛꯄꯤ ꯑꯗꯨꯒ ꯈꯣꯡꯕꯥꯜꯗꯒꯤ ꯆꯥꯅꯅꯕ ꯈꯔ ꯈꯨꯜꯂꯒ ꯕꯣꯔꯥꯁꯤꯡ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯂꯥꯛꯏ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯀꯩꯅꯣꯝ ꯄꯨꯔꯛꯑꯦ ꯇꯨ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯥꯆꯧ ꯑꯌꯥ ꯇꯨꯀꯨꯅꯦ ꯀꯥꯏꯗꯩ ꯄꯨꯔꯛꯏꯅꯣ ꯇꯥꯆꯧ ꯑꯃꯣꯝꯂꯣ ꯂꯥꯕ꯭ꯔꯣ ꯑꯃꯣꯝꯅꯦ ꯁꯤꯅ ꯃꯆꯥ ꯄꯣꯛꯑꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯐꯨ ꯑꯃꯒ ꯎꯌꯥꯟ ꯑꯃꯒ ꯄꯨꯈꯝ 2ꯒ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯑꯃꯒ ꯂꯩꯕ ꯌꯥꯔꯅꯤ ꯑꯁꯤ ꯆꯐꯨꯁꯦ ꯏꯁꯤꯡ ꯍꯦꯛꯇ ꯌꯨꯔꯦ ꯑꯗꯨꯅꯅꯦ ꯆꯒꯥ ꯍꯦꯛꯇ ꯀꯥꯔꯝꯃꯤ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯍꯨꯏ ꯃꯆꯥ ꯄꯣꯛꯑꯒ ꯂꯩꯗꯣꯏꯅꯤ ꯇꯣꯝꯕꯤ ꯇꯥꯆꯧ ꯃꯆꯥ ꯄꯣꯛꯀꯗꯕ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯋꯥꯠꯇ꯭ꯔꯦꯍꯦ ꯊꯥ 5-6 ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯆꯍꯤ ꯇꯪꯈꯥꯏ ꯑꯃ ꯋꯥꯠꯂꯤꯁꯤꯗꯤ ꯆꯍꯤ ꯇꯪꯈꯥꯏ ꯍꯥꯏꯅꯨ ꯌꯥꯝ ꯁꯥꯡꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯊꯥ 3 ꯍꯥꯏꯌꯣꯕ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩꯌꯦ ꯇꯥꯆꯧ ꯃꯥꯟꯅꯗꯦ ꯑꯃꯅ ꯊꯥ 3 ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯅ ꯆꯍꯤ ꯇꯪꯈꯥꯏ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯁꯤꯡ ꯊꯤꯕꯗꯗꯤ ꯃꯥꯟꯅꯩ ꯇꯥꯆꯧ ꯅꯪ ꯃꯔꯩ ꯌꯥꯝ ꯀꯜꯂꯤ ꯅꯠꯇꯦꯍꯦ ꯃꯔꯩ ꯌꯦꯠꯄ ꯅꯠꯇꯦ ꯇꯥꯆꯧ ꯅꯪ ꯀꯃꯥꯏꯅ ꯏꯕ ꯄꯥꯕ ꯃꯁꯤꯡ ꯊꯤꯕ ꯍꯩꯔꯤꯅꯣ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯃꯇꯧ ꯇꯝꯕ ꯌꯥꯝ ꯍꯩꯌꯦ ꯑꯗꯨꯏꯅꯦ ꯇꯥꯆꯧ ꯅꯪ ꯀꯩ ꯍꯨꯔꯥꯟꯕ ꯍꯩꯔꯤꯅꯣ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯍꯨꯔꯥꯜꯂꯒ ꯌꯦꯡꯕꯒꯤ ꯍꯩꯔꯤꯕ ꯇꯥꯆꯧ ꯅꯪ ꯏꯁꯩ ꯍꯩꯗꯨꯁꯨ ꯏꯁꯩ ꯌꯥꯝꯅ ꯍꯨꯔꯥꯟꯕꯒꯤ ꯍꯩꯔꯣ ꯅꯠꯇꯦꯍꯦ ꯑꯗꯨꯗꯤ ꯏꯁꯩ ꯌꯥꯝ ꯇꯥꯕꯩ ꯍꯩꯅꯤ ꯃꯥꯌꯦꯞꯇ ꯊꯥꯕꯗꯣ ꯑꯗꯨ ꯇꯥꯕꯒꯤ ꯏꯁꯩ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯅꯅꯦ ꯏꯁꯩ ꯁꯦꯝꯕꯁꯤꯡꯅ ꯃꯤꯒꯤ ꯏꯁꯩ ꯍꯨꯔꯥꯜꯂꯒ ꯃꯁꯥꯒꯤ ꯏꯁꯩ ꯁꯥꯔꯒ ꯄꯨꯊꯣꯛꯄꯗꯣ ꯑꯗꯨꯅ ꯏꯁꯩ ꯍꯨꯔꯥꯟꯕ ꯀꯧꯏ ꯇꯥꯆꯧ ꯑꯩꯁꯨ ꯍꯨꯔꯥꯟꯕ ꯈꯔ ꯇꯝꯕꯤꯌꯣ ꯑꯦ ꯍꯨꯔꯥꯟꯕ ꯇꯝꯕ ꯌꯥꯔꯣꯏꯌꯦ ꯍꯨꯔꯥꯟꯕ ꯌꯥꯗꯦ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯨꯔꯥꯟꯕꯗꯤ ꯅꯪꯁꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯗꯤ ꯃꯇꯧ ꯇꯝꯅꯤ ꯍꯥꯏꯗꯨꯗꯤ ꯑꯗꯨꯗꯤꯅꯦ ꯑꯐꯕ ꯍꯨꯔꯥꯟꯕꯅꯤ ꯑꯐꯕ ꯃꯇꯧ ꯇꯝꯕꯅꯤ ꯑꯗꯨꯗꯤ ꯍꯨꯔꯥꯟꯕ ꯑꯐꯕ ꯇꯝꯕꯤꯌꯣ ꯇꯥꯆꯧ ꯑꯗꯣ ꯏꯁꯤꯡ ꯁꯣꯛꯐꯝꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯣ ꯆꯥꯛ ꯊꯣꯡꯒꯦꯀꯣ ꯑꯇꯣꯝꯕꯤ ꯍꯨꯏꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯆꯣꯡꯗꯨꯅ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯏꯁꯩ ꯑꯃ ꯁꯛꯂꯒ ꯆꯦꯟꯈꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯕꯨꯡꯕꯨꯡꯅ ꯂꯝꯕꯤꯗ ꯏꯟꯁꯥꯡ ꯑꯂꯨ ꯍꯋꯥꯏ ꯈꯨꯟꯕ ꯆꯠꯂꯤꯉꯩ ꯏꯝꯐꯥꯜ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯇꯥꯇꯥ ꯑꯃꯗꯒꯤ ꯑꯂꯨ ꯈꯔꯒ ꯀꯣꯕꯤ ꯈꯔꯒ ꯇꯥꯍꯧꯋꯤ ꯂꯝꯕꯤꯗ ꯕꯨꯡꯕꯨꯡꯅ ꯂꯥꯎꯏ ꯇꯥꯕꯤꯗꯗꯨꯅ ꯑꯗꯨꯝ ꯊꯧꯈ꯭ꯔꯦ ꯑꯌꯥ ꯎꯔꯈꯨꯜ ꯒꯥꯔꯤꯅꯤ ꯇꯥꯗꯕꯤ ꯑꯗꯨꯝ ꯊꯧꯈ꯭ꯔꯦ ꯒꯥꯔꯤꯅꯤꯅ ꯃꯩꯈꯨ ꯉꯥꯛꯇ ꯑꯗꯨꯒ ꯃꯈꯣꯜꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯀꯧꯕ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯀꯣꯕꯤꯒ ꯑꯂꯨꯒꯁꯤꯗꯤ ꯌꯨꯝꯗ ꯄꯨꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒꯦ ꯕꯨꯡꯕꯨꯡꯅ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯆꯥꯅꯅꯕ ꯄꯣꯠ ꯑꯇꯩ ꯈꯔꯁꯨ ꯈꯨꯜꯂꯝꯃꯤ ꯑꯌꯥ ꯈꯣꯡꯎꯞꯅꯦ ꯑꯦ ꯅꯥꯝꯃꯇꯪꯅꯤ ꯁꯤꯗꯤ ꯅꯥꯝꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯣꯡꯎꯞ ꯅꯥꯝꯃ ꯊꯤꯅ ꯊꯤꯅ ꯕꯨꯡꯕꯨꯡ ꯏꯁꯩꯁꯨ ꯉꯪꯂꯤ ला 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 हा 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 ꯁꯤ ꯏꯁꯩꯁꯦ ꯑꯩꯅ ꯁꯛꯑꯝꯃꯗꯤ ꯊꯤ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯃꯥꯒꯁꯨ ꯏꯁꯩ ꯌꯥꯝ ꯍꯩ ꯍꯥꯏꯕꯅꯤ
ꯑꯩꯈꯣꯏ ꯕꯥꯒꯗꯣ ꯂꯝꯕꯤꯗ ꯆꯠꯂꯤꯀꯥꯟꯗ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕꯗꯒꯤ ꯁꯤꯈꯤꯕꯅꯦ ꯍꯥꯏ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯩꯈꯣꯏ ꯏꯅꯥ ꯌꯥꯝ ꯈꯨꯜꯂꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯄꯥꯒꯗꯣ ꯑꯩ ꯄꯣꯛꯇ꯭ꯔꯤꯀꯥꯟꯗ ꯃꯤꯒꯤ ꯏꯄꯥꯟꯗ ꯏꯁꯩ ꯌꯥꯝ ꯁꯛꯂꯛꯑꯦ ꯍꯥꯏ ꯑꯇꯩ ꯏꯁꯩ ꯁꯛꯐꯝꯗꯁꯨ ꯌꯥꯝ ꯁꯛꯂꯛꯑꯦ ꯍꯥꯏ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯨ ꯏꯁꯩ ꯍꯩꯕꯅꯦ ꯑꯗꯨꯝ ꯕꯨꯡꯕꯨꯡ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯈꯣꯡꯎꯞ ꯅꯥꯝꯃ ꯑꯗꯨ ꯀꯟꯅ ꯊꯤꯔꯤ ꯕꯨꯡꯕꯨꯡ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯇꯣꯝꯕꯤ ꯇꯥꯆꯧ ꯑꯩ ꯇꯨꯀꯨꯕꯤ ꯏꯔꯨꯖꯔꯤꯌꯦ ꯍꯣꯏ ꯑꯗꯨ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯇꯥꯆꯧ ꯑꯌꯥ ꯀꯥꯏꯗꯩꯅꯣ ꯁꯤꯁꯦ ꯇꯥꯆꯧ ꯀꯣꯕꯤ ꯑꯐꯕꯅꯤ ꯑꯥꯏ ꯑꯂꯨꯁꯨ ꯑꯐꯕꯅꯤ ꯑꯌꯥ ꯕꯣꯔꯥ ꯑꯍꯟꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯇꯥꯆꯧ ꯁꯤ ꯕꯣꯔꯥꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯇꯨꯝꯕꯗ ꯊꯥꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯀꯣꯕꯤ ꯑꯃꯒ ꯑꯂꯨ ꯑꯅꯤꯒ ꯊꯅꯝꯃꯨ ꯑꯗꯨꯒꯅꯦ ꯑꯇꯩꯁꯦ ꯊꯝꯈ꯭ꯔꯣ ꯇꯨꯀꯨꯕꯤꯒꯤ ꯆꯥꯅꯅꯕꯗꯤ ꯑꯍꯥꯎꯕ ꯑꯃ ꯄꯨꯔꯛꯏ ꯍꯣꯔꯦꯟ ꯇꯣꯠꯂꯒ ꯄꯤꯖꯗꯣꯏꯅꯦ ꯇꯣꯝꯕꯤ ꯀꯩ ꯄꯨꯔꯛꯏꯅꯣ ꯇꯥꯆꯧ ꯑꯩꯈꯣꯏꯁꯨ ꯆꯥꯁꯦ ꯌꯦꯟ ꯊꯣꯡꯕ ꯍꯥꯞꯄꯝꯕ ꯆꯦꯔꯪꯅꯦ ꯇꯨ ꯁꯤꯁꯦ ꯇꯥꯆꯧ ꯑꯩꯈꯣꯏꯁꯨ ꯆꯥꯁꯦ ꯍꯣꯔꯦꯟ ꯇꯨꯀꯨꯕꯤꯒꯤ ꯆꯥꯛ ꯄꯨꯟꯅ ꯇꯣꯠꯂꯒ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤꯁꯨ ꯂꯧꯍꯧꯁꯦꯕ ꯆꯥꯛ ꯃꯌꯥꯝ ꯇꯣꯠꯁꯜꯂꯗꯤ ꯀꯥꯟꯅꯔꯣꯏꯌꯦ ꯇꯣꯝꯕꯤ ꯑꯇꯣꯝꯕꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯣꯝꯕꯤ ꯁꯦ ꯍꯣꯔꯦꯟꯅꯦ ꯆꯥꯛ ꯄꯨꯟꯅ ꯇꯣꯠꯂꯁꯦ ꯑꯗꯨꯒ ꯆꯥꯔꯁꯦ ꯑꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯍꯨꯏꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯏꯔꯨꯖꯕꯒꯤ ꯏꯁꯤꯡ ꯑꯆꯣꯠꯄ ꯑꯗꯨ ꯐꯔꯪ ꯀꯟꯊꯣꯛꯏ ꯍꯨꯏꯗꯣ ꯐꯅ ꯌꯥꯝꯅꯗꯤ ꯆꯥꯎꯔꯝꯗꯦ ꯇꯣꯝꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯨꯀꯨꯕꯤ ꯑꯩꯈꯣꯏ ꯕꯥꯅꯤ ꯑꯁꯤꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕꯤ ꯁꯥꯎꯔꯒ ꯎꯪꯂꯒ ꯍꯨꯏꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯕꯨꯡꯕꯨꯡꯗꯣ ꯇꯣꯝꯕꯤꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯅꯣꯡꯃꯗ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯠꯇ ꯆꯥꯕ ꯐꯪꯂꯛꯇꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯑꯅꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯌꯨꯝꯊꯪꯅꯕꯗꯁꯨ ꯂꯩꯕ ꯅꯠꯇꯦ ꯁꯥ ꯉꯥ ꯑꯄꯨꯝ ꯑꯁꯥ ꯂꯨꯈꯥꯛꯀꯣꯝ ꯈꯣꯡꯕꯥꯜꯁꯤꯡꯗꯒꯤ ꯍꯨꯟꯇꯣꯔꯛꯄꯅꯤꯅ ꯄꯨꯔꯛꯂꯒ ꯆꯥꯕ ꯌꯥꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯌꯥꯎꯁꯪꯒꯤ ꯃꯇꯝꯅꯤ ꯅꯣꯡꯃ ꯃꯆꯤꯟ ꯃꯅꯥꯎ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯁꯦල් ꯈꯥꯏꯕ ꯆꯠꯂꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯁꯦꯜ ꯈꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎ ꯁꯦꯜ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯕꯤꯔꯛꯄꯅꯁꯨ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯤ ꯂꯩꯕ꯭ꯔꯣ ꯅꯤꯅꯦ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯏꯌꯦ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯐꯝꯊꯈꯤ ꯆꯨꯔꯨꯞ ꯊꯛꯂꯒ ꯎꯁꯤꯠꯇꯅ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯁꯦ ꯅꯥꯇꯩ ꯆꯥꯕ ꯑꯃ ꯊꯦꯛ ꯂꯥꯛꯇꯦ ꯑꯋꯣꯏꯕ ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗꯦ ꯀꯃꯥꯏ ꯇꯧꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅꯣ ꯈꯪꯗꯦ ꯀꯅꯥꯅꯕꯨ ꯍꯧꯗꯣꯛꯏꯕ ꯆꯠꯅꯕꯤꯅꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯦ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯐꯤ ꯅꯔꯣꯜꯗꯣ ꯈꯔ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯎ ꯌꯥꯗꯕ꯭ꯔꯣ ꯅꯃꯥ ꯅꯄꯥꯁꯤꯡꯗꯨꯅ ꯀꯃꯥꯏꯅ ꯌꯣꯛꯄꯅꯣ ꯅꯣꯏꯕꯣ ꯁꯦꯜ ꯅꯤꯔꯨꯅꯕ ꯊꯥꯗꯣꯔꯛꯂꯕꯗꯤ ꯈꯔ ꯇꯔꯨ ꯇꯅꯥꯟꯅ ꯊꯥꯗꯣꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯣꯏ ꯅꯃꯥ ꯅꯄꯥꯗꯨꯁꯨ ꯑꯉꯛꯄꯅꯤ ꯕꯨꯡꯕꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯀꯥꯏꯗꯅꯣ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯂꯩ ꯑꯇꯣꯝꯕꯤ ꯃꯌꯥꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯕꯨꯡꯕꯨꯡ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯕꯗꯤ ꯉꯝꯖꯗ ꯅꯨꯄಾ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯒ ꯃꯄꯤ ꯇꯞ ꯇꯥꯔꯛꯏ ꯑꯇꯣꯝꯕꯤ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯕꯨ ꯆꯤꯡꯏ ꯃꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯕꯨꯡꯕꯨꯡꯒꯤ ꯈꯥꯝꯕ ꯌꯥꯗ꯭ꯔꯕ ꯃꯤꯠ ꯑꯅꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯃꯣꯏ ꯑꯅꯤ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯜꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧ ꯑꯃ ꯆꯪꯂꯛꯏ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯧ ꯑꯅꯤꯅ ꯅꯅꯥꯎ ꯅꯣꯏꯅꯤꯕꯨ ꯀꯩ ꯇꯧꯕ ꯂꯥꯛꯄꯅꯣ ꯅꯤꯅꯦ ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯄꯅꯤ ꯁꯦꯜꯗꯤ ꯄꯤꯔꯛꯑꯕꯣ ꯇꯣꯝꯕꯤꯅ ꯄꯤꯔꯛꯇꯤꯌꯦ ꯅꯤꯅꯦ ꯕꯨꯡꯕꯨꯡꯅ ꯇꯣꯝꯕꯤꯗ ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯍꯥꯏ ꯅꯣꯏ ꯑꯅꯤꯕꯨ ꯀꯥꯏꯗꯩꯅꯣ ꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯌꯥꯝꯅ ꯂꯥꯞꯄꯦ ꯅꯣꯏ ꯑꯅꯤ ꯈꯣꯡꯅ ꯂꯥꯛꯏꯁꯤꯕꯨ ꯀꯌꯥꯝ ꯂꯥꯞꯄ ꯃꯐꯝ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯎꯅꯦ ꯅꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯤꯅꯦ ꯂꯝꯕꯤ ꯃꯄꯥꯟꯗꯩꯅꯦ ꯕꯨꯡꯕꯨꯡꯅ ꯇꯣꯝꯕꯤꯗ ꯃꯈꯨꯠ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝꯅ ꯕꯨꯡꯕꯨꯡꯅ ꯅꯤꯅꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯁꯦꯁꯦ ꯅꯣꯏꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯅꯕ ꯁꯦꯜ ꯄꯤꯒꯦ ꯅꯤꯅꯦꯅ ꯕꯨꯡꯕꯨꯡ ꯉꯁꯥꯏ ꯃꯈꯩ ꯀꯞꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯄꯤ ꯇꯥꯔꯛꯏ ꯇꯣꯝꯕꯤꯁꯨ ꯃꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯃꯧ ꯑꯗꯨꯁꯨ ꯁꯦꯜ ꯂꯧꯊꯣꯛꯂꯤ ꯄꯤꯅꯅꯕ ꯃꯧ ꯑꯗꯨꯅ ꯁꯦꯁꯦ ꯅꯣꯏꯅꯤꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯅꯕ ꯁꯦꯜꯅꯤ ꯌꯥꯎꯁꯪꯒꯤꯁꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯄꯤ ꯕꯨꯡꯕꯨꯡ ꯃꯄꯤ ꯈꯔ ꯇꯩꯊꯣꯛꯂꯒ ꯁꯦꯜ ꯑꯗꯨ ꯂꯧꯏ ꯅꯤꯅꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯣ ꯅꯣꯏꯅꯤ ꯂꯩꯐꯝꯗꯣ ꯂꯝꯕꯤ ꯃꯄꯥꯟꯗꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ
Hoi, mani nine. Machin manau chakre maudu changlai. Maudu khangi madudi magi nupana machin manau aduda hairamgadaba wahai wata singdo. Tamo, angang singsina kapaga chakrisibu kai habirurage. Sel kaibalak bangang singdura. Mani. Kala motle na ngang kibani aina. Motli bado, leitabagi oirambasu yai. Angang sing adugi pibam singdo, aikhoi gumadi oiramoi. Aikhoi di nali sidi. Aikhoi gi angang singsu loina nali sidi. Nang angi singdubu kaino. Aikhoi nale haidana, mi khudingmak loina nangadu tamo. Akhoi sel payina, mi khudingmak loina pairamgani khaliro, tamogi wakhaldubo. Aikhoi chara hende hayina, mi khudingmak loina chara helam loi khanbro tamona. Aidi lairiba singse yam hainade, moigi warisu taningde. Maramdi ai lairiba karinu khangde. Lairiba mi nate, oishu oiroi. Taningde da, nawa laude. Tamose, amuktang lekha taraga khangadabani. Mi se, lekha taraba kanda dada masana masase, kanano karino khanglakpani. Punsi haibase, karino khanglakpani. Aidi yam wana hore. Aduga aina ngasi, lenga ki thabak phanghaudrabasu. Laloli tik tawraga sel pairibase. Awaba adugi mahainani tamo. Ai wabro. Wadabe dum lenga ki thabak tawba ngami. Sel piraga. Nangdanu humang taba makai larik paraga kochen chelaga sel pairaga kedudeba. Aina sel pairise phammaga thabak suragani. Phamlaga khaktang thabak chaninge kusi chaningre kusi. Nangi thabak hek lepada selak putokibado adunate. Tamo adudi wakhal yaudaba mina ngangadaba wangangni. Tabada yamna ware. Maudu manaba tanbadagi changkhre nupa adusu noklaga nawa laude haibagi mawongda phamlaga churup chingduna lehawi. Bungbunga atombiga yumda halakle. Ngasai mawna pirakpa sel adudagi yen thongba khara leiraklaga machin manau chak thongi. Tacho, akhoi shu yeloise. Amomamaga laba amaga yen mayam koknaba. Khara leiraga loise. Hujikti yeloinaba selaiti. Urkhulgi gari dagi tahobra yingse tamo. Nahan kubi tahoba adumaina. Urkhul gari dine insang nabi khakta pubani. Yendi pudabani. Ayuk yahorakpa matamda yenaw khongba makhol ama tombina tarami. Tombi thoktuna yengi. Mayambana yenaw khara purakpa ui. Aya, tachau. Kaide yenu. Aya, mangani. Haido oe. Tachau, kaide lereinu haru harga. Tachau, nangai saurora. No leidu kaigino. Tombina mayambada tanai. Mayambana lakna duna cheli bungbungna. Khongbandai ni. Khongbandabu yenaw lebro tachau. Adura, mina yerum amanba huntokpado. Adudo yenaw olaga leramini. Tachau, khongban sam kanego. Akhoi khongban noina lerasira. Yaru he. Nong churaga ising jawsula adi. Akhoi bani loina thommoidro. Nong churakanda amuk sida laksi. Sida mi laitradi mina mo laisingkidoini tombi. Akhoi ming tharaga thamamse tachau. Adu yaru ye mayamgi lamne. Akhoi gi nena kansilaga thamba yaru ye tombi. Adudi akhoi gi oirasi sise. Akhoi gi oirasi di. Nate hayangwai phau oirasi sise. Adu kanda dine ibani gi yum phajaba mathol longba ama semadabani. Aidi yum mathakta aigi ka phamung thambam oini tachau. Oijaro. Ado nangna sanara kanda kakhatpa ngamgadrane mathakta. Ngamni. Ado ngamdra kanda nangna thangaga pukhathani. Adudi nohenganu ko. Kaigino tachau. Lummadine thakapa ngamui adugini. Machin manaudu phagi taunaduna yengol amasu semlami. Tombi yen phajana seno ko. Tukubina chathokini ko. Akhoi tukubidi yen chadabani. Nang kamai khangiba. Adura chabam ta udribagi. Udi uramanida nana kaukhiborangani. Udri. Nahanong machirangda yen mahi yawbudo tolaga pijay tudi. Mahi ne adudi tachau.
Nongma numidang wairam ama machanga hui aduga sanari. Nongshu mangli mangli tawi nungsisu liri liri sitli. Tachau, nong churadi akhoi yum loyurani na nongmusu loyui aduga nungsina loithudi. Nong kashu churuye nong chuba matam nate. Hanadagi phajana semkhrabani yumsisu. Kashu tawrui handakti. Tachau, nahangi makoi chomba nupado. Moigi yumdi yam phajai ko marong lung. Phajabani. Akhoi adumaina phajaba awangba ma saduini. Tachau, akhoi ina khundoba kyam walige. Inak su khunde. Moidi ina yam khulli. Tombi, akhoi shu khongkhut pali sidi. Moidongna mit pali, kok pali. Nakongsu loina pali sidi. Akhoi shune moidongna honaradi sel paiduini. Ado, khutte khradi kamai tawduba adudi. Mi makong yaudaba makut yaudaba mayam sel pari sidi. Thabak shui sidi. Mana ngongadaba thabak sing sugadabani. Wakhal leba minane kok sizinaraga sel tanba. Aduga masa phaba mi singnane hakchangna sel tanba. Khutte asu khong yaudbasu mi gi tawba ngamba amamamdi soidana yarangani. Mana khangdabagini. Miyoiba khudingmakta tawba ngamba amamam laina loina pire. Ado akoina khangdabagini thigadabani. Tachau, noina kok sizinau hekta haise. Kokpu kamai sizinadoino. Kokpu khut panbadawna. Kok sizinau haibadine wakhal khalo haibanida sakthibi. Adudi tachawdi phajaramani. Ima ipa amatangna pokpani khanguko. Machin manau fagi tawnaduna wari sanari. Tombi, ngasai purakpa chakto sahalaga chathose. Aduga tumasi. Tachau, alu lorga chase dudi. Hoi, alu do maida phumjilo. Tachau, alu se akhoi londa kai haini. Khangdi aishu. Kai ginu khangradi tachau. Akhoi gi ming tholamdabagini. Ado maming tholasi. Hairu thonba. Mina maming thonba hairaga akhoina thonba haitrise. Kai ginu tachau. Tombia, ai kok chai dore. Nangi wahang singse. Chak si chathoga tumasi. Machil manaudu chak charaga tumkhre. Ahing nongyai ado akhak arau yawba makai nong sit tawrai. Tombi hui adu kolaga kappi. Mayambana amuk konsinbi. Machil manaugi pora sang adushu amuk humtok pirami. Nong sitna ahing aduda. Machil manaugi oiriba fibam adu. Kanasu laitraba miyoi singni haibadu. Mikup aduda mayek sengna utpire. Nong khakpagi maingal marakta machin manau anigi matau adu arapa mafam amadagi kanagumba miyoi amana kar manungdagi yengduna leiri aduga kapli nong nganbaga tombigi yenau singdo loina sirami tombi kapi yenau singdo makhutna pairaga tachau khongbanda yenau murumon bathise ai horen thige bungbum mapi ira cheli aduga pora sang adu semna batawi Tachau, akhoi bora loi paikre. Uda loi pallale to. Tu ada palle. Bongbong tombi na ngangbudu tabada amuk noi. Tombi di angangni ngahak ki wakhalda lakpaduni mana ngangadawriba ase. Tachau, uchek asiba yam tari makhada. Uchek marumsu mayam tari. Uchek marumse. Uchek olhalaga yokse tachau. Uchek marum loi kaire sidi. Macha onba yaru tombi. Adudi uchek mapi yokse. Hoi, pare. Yokse adudi. Ada uchek khara tongi se pharo. Au mathakdagi se. Hoi tachau. Tombi uchek tongliba adugi manakte chensinkre aduga uchek tu kumtharo haiduna chongduna matomta koilaw lauri. Belaba angangni oiba. Tombi lao. Tukubi se iroja thokpiyo. Lekhong ngakta ngairi. Tombi lakte. Uchek kauraga adum laikre. Bungbungso manambasing achapot khunba chattogi tawi. Tombi sunga sidi mayambagi matungda tanarai. Machin manau sana duna lambigi khongbal singda pot khulami. Ngarang numidang nong chukibagi khongbal aduda nga khara sana duna leiba adu tombi na ui. Tachau, nga liri phabiyo. Mayambana phana naba laknai tombi na. Tachau, asom chengkre. Tombi khongbal mataida koichen cheli.
ꯇꯣꯝꯕꯤꯅ ꯅꯨꯡ ꯑꯆꯧꯕ ꯑꯃꯅ ꯆꯣꯝ ꯂꯥꯎꯅ ꯊꯥꯗꯔꯛꯏ꯫ ꯕꯨꯡꯕꯨꯡ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯂꯩ꯫ ꯕꯨꯡꯕꯨꯡꯁꯨ ꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯂꯩ, ꯃꯁꯥꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯂꯒ꯫ ꯉꯥꯗꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯥꯛꯏ, ꯃꯆꯤꯟ ꯃꯅꯥꯎ ꯆꯣꯡ ꯆꯣꯡꯗꯨꯅ꯫ ꯇꯥꯆꯥꯎ, ꯊꯣꯡꯉꯒ ꯆꯥꯁꯤ꯫ ꯇꯥꯆꯥꯎ, ꯁꯤ ꯉꯥꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ? ꯊꯣꯡꯉꯒ ꯆꯥꯁꯦ꯫ ꯎꯀꯥꯕꯤ ꯀꯧꯏ꯫ ꯑꯦ, ꯎ ꯀꯥꯕ ꯍꯩꯕ꯭ꯔꯣ ꯁꯤ ꯉꯥꯁꯦ ꯇꯥꯆꯥꯎ? ꯍꯣꯏ, ꯎ ꯃꯊꯛꯇ ꯀꯥꯏ ꯍꯥꯏꯌꯦ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯄꯥꯟꯗꯅ ꯎꯗ ꯀꯃꯥꯏ ꯀꯥꯗꯣꯏꯅꯣ? ꯅꯪ ꯑꯩꯉꯣꯟꯗ ꯂꯛꯅꯅꯨ ꯇꯥꯆꯥꯎ꯫ ꯂꯤꯟꯁꯨ ꯀꯥꯏꯗꯨꯗꯤ, ꯃꯥꯕꯨ ꯃꯈꯣꯡ ꯄꯥꯟꯕ꯭ꯔꯣ ꯕꯨꯠ ꯃꯥꯟꯕꯤ? ꯕꯨꯡꯕꯨꯡꯅ ꯇꯣꯝꯕꯤꯗ ꯃꯀꯣꯛꯇ ꯀꯛꯁꯤ ꯍꯠꯂꯤ꯫ ꯇꯣꯝꯕꯤꯅ ꯄꯥꯟꯗꯅꯕ ꯃꯀꯣꯛꯇꯨ ꯀꯣꯏꯂꯩ ꯂꯩ꯫ ꯕꯨꯡꯕꯨꯡꯅ ꯉꯥꯗꯨ ꯊꯣꯡꯂꯤ꯫ ꯉꯥꯗꯨ ꯊꯣꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯊꯥꯎ ꯊꯨꯝ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯍꯣꯕ ꯆꯐꯨ ꯑꯗꯨꯗ꯫ ꯇꯣꯝꯕꯤ, ꯃꯍꯤ ꯌꯥꯝ ꯍꯥꯞꯄꯣꯏꯁꯤꯀꯣ, ꯑꯍꯣꯕꯗ ꯌꯨꯈꯤꯅꯤ꯫ ꯇꯥꯆꯥꯎ, ꯈꯔ ꯍꯥꯟꯅ ꯂꯧꯊꯣꯛꯑꯒ ꯊꯝꯁꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯃꯨꯛ ꯍꯥꯞꯁꯤ ꯈꯔ ꯌꯥꯝꯅꯕ꯫ ꯏꯁꯤꯡ ꯁꯣꯛꯐꯝꯗꯒꯤꯅꯦ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯛꯑꯣ ꯑꯗꯨꯗꯤ꯫ ꯇꯣꯝꯕꯤ ꯀꯣꯜ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯀꯟꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯄꯒ ꯀꯟꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ꯫ ꯇꯣꯝꯕꯤ, ꯁꯤꯗꯤ ꯏꯁꯤꯡꯁꯨ ꯌꯥꯎꯗꯅ꯫ ꯇꯣꯝꯕꯤꯅ ꯆꯦꯜꯂꯛꯄꯗ ꯏꯁꯤꯡꯗꯤ ꯂꯣꯏꯅ ꯅꯤꯛꯊꯣꯛꯍꯧꯔꯕꯅꯤ꯫ ꯇꯥꯆꯥꯎ, ꯑꯃꯨꯛ ꯁꯣꯛꯂꯛꯀꯦ꯫ ꯇꯣꯝꯕꯤ ꯑꯃꯨꯛ ꯀꯟꯅ ꯆꯦꯟꯈꯤ꯫ ꯕꯨꯡꯕꯨꯡꯅ ꯂꯥꯎꯏ, ꯇꯞꯅ ꯂꯥꯎꯀꯣ ꯇꯣꯝꯕꯤ꯫ ꯍꯣꯏ ꯇꯥꯆꯥꯎ꯫ ꯃꯆꯤꯟ ꯃꯅꯥꯎ ꯆꯥꯛ ꯆꯥꯔꯤꯉꯩꯗꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯕꯨꯡꯕꯨꯡꯅ ꯊꯣꯛꯑꯒ ꯌꯦꯡꯉꯤ, ꯇꯣꯝꯕꯤꯗꯤ ꯆꯥꯛ ꯀꯟꯅ ꯆꯥꯍꯧꯔꯤ꯫ ꯍꯨꯏ ꯑꯗꯨꯗꯁꯨ ꯉꯥ ꯍꯥꯞꯄꯤꯔꯤ ꯇꯣꯝꯕꯤꯅ꯫ ꯑꯌꯥ, ꯒꯥꯔꯤꯅꯤ ꯇꯣꯝꯕꯤ, ꯑꯁꯤꯗ ꯀꯥꯔ ꯐꯖꯕ ꯑꯃ ꯈꯥꯝꯃꯤ, ꯇꯨ ꯌꯦꯡꯉꯨ ꯂꯥꯎꯇꯨ꯫ ꯇꯣꯝꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯆꯥꯛ ꯆꯥꯔꯤ꯫ ꯀꯥꯔ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯨꯝꯊꯔꯛꯏ꯫ ꯕꯨꯡꯕꯨꯡꯗꯨ ꯇꯨ ꯆꯨꯡꯉꯤ, ꯁꯛꯐꯝ ꯍꯣꯡꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯕꯨꯡꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯨꯡꯕꯨꯡꯅ, ꯅꯤꯅꯦ꯫ ꯍꯥꯎ꯫ ꯅꯦꯅꯦ ꯑꯗꯨ ꯌꯥꯎꯁꯪ ꯁꯦꯜ ꯈꯥꯏꯕ ꯆꯠꯄꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯁꯦꯜ ꯄꯤꯔꯛꯄ ꯃꯧ ꯑꯗꯨꯅꯤ꯫ ꯃꯧ ꯑꯗꯨꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤꯅꯤꯅ ꯇꯣꯏꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯅꯣꯡꯃ ꯎꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯈꯤ ꯃꯧꯗꯨ꯫ ꯃꯧ ꯑꯗꯨꯅ, ꯅꯣꯏꯅꯤꯗꯤ ꯁꯤꯗ ꯂꯩꯕ꯭ꯔꯣ? ꯍꯣꯏ ꯅꯤꯅꯦ꯫ ꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯌꯥꯝ ꯀꯨꯏꯔꯦ ꯅꯤꯅꯦ꯫ ꯅꯪꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯤ? ꯅꯤꯅꯦ, ꯑꯩꯈꯣꯏ ꯃꯥꯒ ꯏꯄꯥꯒꯗꯤ ꯁꯤꯈ꯭ꯔꯦ, ꯌꯥꯝ ꯀꯨꯏꯔꯦ꯫ ꯃꯧꯗꯨ ꯕꯨꯡꯕꯨꯡꯗ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯉꯤ꯫ ꯅꯆꯟꯅꯨꯄꯤꯗꯤ? ꯆꯥꯛ ꯆꯥꯔꯤꯌꯦ ꯅꯤꯅꯦ꯫ ꯇꯣꯝꯕꯤꯗꯨ ꯕꯣꯔꯥꯒꯤ ꯀꯥꯔꯛꯇꯒꯤ ꯃꯀꯣꯛ ꯂꯤꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ꯫ ꯃꯧ ꯑꯗꯨꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯣꯔꯛꯑꯣ ꯁꯤꯗ, ꯅꯤꯅꯦ ꯂꯥꯛꯏꯌꯦ, ꯑꯩ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ? ꯇꯣꯝꯕꯤꯁꯨ ꯍꯨꯏꯗꯨ ꯃꯉꯛꯇ ꯆꯞꯄꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯒ ꯌꯥꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤ, ꯇꯨꯀꯨꯕꯤ ꯁꯤꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ꯫ ꯇꯣꯝꯕꯤ ꯍꯨꯏꯗꯨ ꯃꯈꯥꯗ ꯊꯥꯊꯩ, ꯑꯗꯨꯒ ꯂꯦꯞꯄꯒ ꯃꯧꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯅꯣꯏꯅꯤꯕꯨ ꯉꯔꯥꯡ ꯅꯣꯡ ꯆꯨꯕꯗꯣ ꯆꯣꯠꯇ꯭ꯔꯅꯦ ꯏꯕꯨꯡꯉꯣ? ꯆꯣꯠꯇꯦ ꯅꯤꯅꯦ꯫ ꯇꯣꯝꯕꯤꯅ, ꯅꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯗꯣ ꯇꯨ ꯑꯥ ꯎꯗ ꯄꯜꯂ ꯂꯩꯔꯦ꯫ ꯇꯣꯝꯕꯤ, ꯅꯪ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯕꯒꯤ ꯆꯥꯏꯗꯣ ꯂꯣꯏꯁꯤꯜꯂꯨ ꯆꯠꯂꯣ, ꯆꯪꯉꯣ꯫ ꯇꯣꯝꯕꯤꯗꯨ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯤ꯫ ꯃꯧ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯣꯏ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯐꯝꯁꯤ ꯂꯥꯛꯑꯣ, ꯏꯪꯉꯤ꯫ ꯅꯤꯅꯦ, ꯁꯤꯗ ꯑꯗꯨꯝ ꯂꯩꯁꯦ꯫ ꯃꯧ ꯑꯗꯨ ꯕꯨꯡꯕꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯌꯣꯛꯂꯁꯤꯔ ꯐꯥꯎꯕ ꯈꯜꯂꯛꯏ꯫ ꯃꯧꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯐꯨ ꯑꯃꯇꯪ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯧꯗꯨ ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯆꯥꯛ ꯆꯥꯔꯤꯅꯤ ꯍꯥꯏꯔꯒ ꯁꯦꯒꯥꯏꯕ ꯄꯨꯈꯝ ꯑꯃꯗ ꯆꯥꯔꯝꯕꯗꯨ ꯎꯕꯗ ꯃꯧ ꯑꯗꯨꯅ, ꯇꯣꯝꯕꯤ, ꯀꯩ ꯏꯟꯁꯥꯡꯅꯣ, ꯌꯥꯝ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯇꯣꯝꯕꯤ ꯃꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯏꯀꯥꯏꯕꯁꯨ ꯏꯀꯥꯏꯔꯤ ꯃꯇꯣꯝꯇ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯧꯗꯨꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯄꯤ ꯇꯩꯊꯣꯛꯏ꯫ ꯕꯨꯡꯕꯨꯡꯅ, ꯅꯤꯅꯦ, ꯑꯩꯈꯣꯏ ꯂꯩꯐꯝꯁꯦ ꯃꯅꯝ ꯅꯝꯊꯤꯕꯅꯤ, ꯃꯄꯥꯟꯗ ꯂꯩꯁꯦ꯫ ꯅꯝꯗꯤꯌꯦ, ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯕꯨꯡꯕꯨꯡ ꯀꯧꯏ꯫ ꯑꯗꯣ ꯑꯩꯗꯤ ꯑꯕꯨꯡꯉꯣ ꯑꯗꯨꯝ ꯀꯧꯒꯦꯀꯣ? ꯌꯥꯏꯌꯦ ꯅꯤꯅꯦ, ꯑꯩꯗꯤ ꯃꯤꯡ ꯑꯅꯤ ꯊꯣꯟꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ꯫ ꯅꯥꯀꯜꯗꯒꯤ ꯑꯇꯣꯝꯕꯤꯅ, ꯅꯤꯅꯦ, ꯑꯩꯒꯤꯁꯨ ꯑꯃ ꯊꯣꯟꯕꯤꯌꯨ꯫ ꯅꯪꯒꯤꯗꯤ ꯑꯩꯅ ꯑꯂꯨ ꯇꯣꯝꯕꯤ ꯍꯥꯏꯅ ꯊꯣꯟꯕꯤꯔꯅꯤ꯫ ꯃꯧꯗꯨ ꯅꯣꯛꯏ ꯇꯣꯝꯕꯤꯗ ꯌꯦꯡꯂꯒ꯫ ꯇꯣꯝꯕꯤꯗꯨ ꯃꯧꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩ꯫
ꯄꯨꯈꯝ ꯑꯗꯨ ꯈꯣꯠꯂꯒ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯡ ꯑꯅꯤ ꯊꯣꯜꯂꯤꯗꯨꯗꯤꯅꯦ ꯍꯥꯟꯅ ꯊꯣꯜꯂꯝꯕ ꯃꯤꯡꯗꯣ ꯊꯤꯕꯒꯤ ꯅꯧꯅ ꯑꯃꯨꯛ ꯊꯣꯜꯂꯤꯅꯤ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯧꯕ ꯅꯨꯡꯉꯥꯏꯅꯕ꯫ ꯅꯤꯅꯦ, ꯑꯩꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯁꯥꯡꯕ꯭ꯔꯣ ꯊꯤꯕ꯭ꯔꯣ? ꯊꯤꯗꯦꯗ꯫ ꯃꯧ ꯑꯗꯨꯅ ꯕꯨꯡꯕꯨꯡꯗ ꯃꯤꯆꯤ ꯈꯠꯂꯤ꯫ ꯇꯣꯝꯕꯤꯗ ꯊꯦꯝꯂꯤꯕꯅꯤ ꯍꯥꯏꯕꯒꯨꯝꯅ ꯕꯨꯡꯕꯨꯡ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ꯫ ꯃꯧꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯥꯎ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯕꯨꯡꯕꯨꯡ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯃꯣꯏ ꯑꯅꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯨꯔꯛꯂꯦ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯁꯤꯗ꯫ ꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯤꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯅꯤꯅꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯄ ꯑꯣꯏꯔꯕ ꯖꯥꯠꯅꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯇꯣꯝꯕꯤꯗꯤ ꯍꯔꯥꯎꯕꯅ ꯃꯀꯂꯥꯀꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯃꯤꯍꯨꯟꯒꯥꯗꯨ ꯃꯊꯛ ꯃꯈꯥ ꯈꯪꯗꯕ ꯃꯈꯩ ꯆꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯅꯦ, ꯀꯩꯒꯤ ꯂꯩꯔꯩꯅꯣ? ꯑꯕꯨꯡꯉꯣ, ꯐꯤꯔꯣꯜ ꯐꯖꯗꯕ, ꯁꯦꯒꯥꯏꯕ ꯁꯦꯠꯄꯁꯦ ꯃꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤꯅꯦ ꯐꯖꯕ, ꯑꯅꯥꯟꯕ ꯉꯥꯛꯇ ꯁꯦꯠꯀꯗꯕꯅꯤ꯫ ꯅꯤꯅꯦ, ꯑꯩꯗꯤ ꯑꯩꯒꯤ ꯂꯩꯖꯕ ꯁꯦꯠꯆꯕꯅꯤ, ꯑꯗꯨꯒ ꯃꯤꯒꯤ ꯐꯖꯕꯁꯨ ꯄꯥꯝꯗꯤꯌꯦ꯫ ꯑꯩ ꯑꯍꯦꯟꯕ ꯀꯩꯝꯇ ꯄꯥꯝꯗꯤꯌꯦ꯫ ꯑꯍꯦꯟꯕ ꯄꯥꯝꯃꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯄꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯣꯏꯅꯤ, ꯑꯗꯨꯒꯅꯦ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯊꯣꯛꯄꯅꯤ꯫ ꯑꯇꯥꯡꯕ ꯐꯤꯔꯣꯜ ꯈꯛꯇꯅ ꯐꯖꯕ ꯅꯠꯇꯦ, ꯑꯩꯅ ꯂꯩꯔꯒ ꯁꯦꯠꯄ ꯉꯝꯖꯕ ꯑꯗꯣ ꯑꯇꯥꯡꯕ ꯐꯤꯔꯣꯜꯅꯤ꯫ ꯇꯣꯝꯕꯤ, ꯅꯪꯒꯤꯁꯦ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ ꯅꯤꯅꯦꯒꯤ ꯅꯥꯛꯇ꯫ ꯇꯣꯝꯕꯤꯗꯣ ꯃꯈꯨꯠꯇ ꯄꯛꯄ ꯆꯥꯛꯇꯣ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯐꯤꯗ ꯇꯩꯁꯤꯟꯒꯦ ꯇꯧꯏ꯫ ꯕꯨꯡꯕꯨꯡꯅ, ꯇꯣꯝꯕꯤ, ꯈꯨꯠ ꯍꯥꯟꯅ ꯍꯥꯝꯗꯣꯛꯆꯣ, ꯐꯤꯗ ꯇꯩꯁꯤꯟꯒꯅꯨ꯫ ꯇꯣꯝꯕꯤ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯂꯥꯛꯑꯣ ꯇꯣꯝꯕꯤ, ꯁꯤꯗ ꯐꯝꯃꯣ꯫ ꯁꯦ, ꯁꯤꯜꯂꯣ꯫ ꯍꯩꯃꯥ, ꯌꯥꯝ ꯐꯖꯔꯦꯕꯣ ꯁꯤꯗꯤ, ꯂꯩꯁꯥꯕꯤꯕꯨ ꯃꯥꯜꯂꯦꯕꯣ꯫ ꯇꯣꯝꯕꯤ ꯋꯥ ꯉꯥꯡꯗꯦ, ꯇꯔꯪ ꯆꯠꯂꯤ ꯍꯔꯥꯎꯃꯟꯕꯒꯤ꯫ ꯃꯌꯥꯝꯕꯗ ꯀꯨꯔꯨꯛ ꯌꯦꯡꯉꯤ꯫ ꯇꯣꯝꯕꯤ, ꯅꯪ ꯇꯔꯪ ꯆꯠꯂꯤꯔꯣ? ꯅꯤꯅꯦꯅ ꯐꯤ ꯃꯌꯥꯝ ꯂꯩꯕꯤꯔꯛꯄꯒꯤ? ꯃꯧ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯁꯨ ꯂꯤꯠꯁꯤꯜꯂꯣ, ꯅꯤꯅꯦ ꯌꯦꯡꯒꯦꯗꯅ꯫ ꯅꯤꯅꯦ, ꯍꯣꯔꯦꯟ ꯏꯔꯨꯖꯔꯒ ꯂꯤꯠꯂꯒꯦ, ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯃꯣꯠꯂꯅꯤꯌꯦ꯫ ꯍꯣꯏ, ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯇꯣꯏꯅ ꯂꯥꯛꯀꯦꯀꯣ꯫ ꯇꯣꯝꯕꯤ, ꯂꯩꯍꯧꯔꯣꯀꯣ꯫ ꯃꯧꯗꯨ ꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯑꯩ ꯑꯗꯨꯝ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤ, ꯅꯣꯏꯅꯤꯒꯤꯅꯦ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯉꯛꯀꯦ꯫ ꯂꯝꯕꯤꯗ ꯆꯠꯄꯗꯅꯦ ꯒꯥꯔꯤ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯅꯤꯅꯦ꯫ ꯁꯦ, ꯁꯤꯜꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯅꯤꯅꯦ, ꯄꯤꯔꯝꯒꯅꯨ꯫ ꯅꯤꯅꯦ, ꯋꯥ ꯍꯥꯏꯒꯦ, ꯐꯠꯇꯕ ꯄꯣꯠ ꯆꯩ ꯑꯇꯥꯕ ꯈꯨꯜꯂꯒ ꯆꯥꯕ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯅ ꯎꯔꯈꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯅꯪꯅ ꯈꯣꯡꯕꯥꯜꯗꯒꯤ ꯄꯣꯠ ꯈꯨꯜꯍꯧꯕꯗꯣ ꯑꯩꯅ ꯎꯏ꯫ ꯑꯗꯨꯅꯅꯦ ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯆꯦꯡ ꯏꯟꯁꯥꯡ, ꯑꯂꯨ ꯍꯋꯥꯏ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯇꯣꯝꯕꯤ, ꯅꯣꯏ ꯑꯅꯤꯒꯤ ꯑꯆꯥꯄꯣꯠꯁꯨ ꯂꯩꯌꯨ꯫ ꯑꯩ ꯅꯣꯏꯅꯤꯒꯤ ꯆꯥꯅꯅꯕ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ, ꯍꯣꯕꯦ ꯌꯨꯝꯗ ꯍꯜꯂꯛꯄꯗ꯫ ꯑꯩ ꯆꯠꯂꯦꯀꯣ꯫ ꯃꯧ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯧꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇ ꯄꯣꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯣ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯗ꯭ꯔꯒ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯅꯨꯄꯥꯅꯤ꯫ ꯆꯤꯟꯖꯥꯛ ꯌꯥꯝꯅ ꯀꯥꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯗꯨ ꯃꯤꯃꯥꯟꯅꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯁꯦꯝꯕ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯃꯧꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯆꯨꯔꯨꯞ ꯑꯃ ꯆꯤꯡꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯛꯇ ꯌꯨ ꯕꯣꯇꯜ ꯑꯃꯁꯨ ꯊꯝꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯍꯥꯟꯅꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯗꯤ ꯈꯔ ꯍꯜꯂꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯆꯥꯕ ꯊꯛꯄ ꯀꯥꯞꯄ ꯇꯧꯗ꯭ꯔꯦ꯫ ꯃꯧ ꯑꯗꯨꯅ, ꯇꯥꯃꯣ, ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯅꯅꯥꯎ ꯇꯣꯝꯕꯗꯣ ꯌꯦꯡꯕ ꯂꯥꯛꯂꯝꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯗꯨꯕꯣ? ꯂꯥꯛꯑꯝꯕꯅꯦ, ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯔꯝꯕꯅꯤ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯆꯠꯈꯤꯕ꯫ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ, ꯐꯕꯗꯤ ꯁꯨꯛꯐꯠ ꯐꯠꯇꯦ ꯑꯉꯥꯡꯁꯦ, ꯃꯄꯥꯟ ꯂꯝꯗ ꯄꯨꯁꯦꯁꯨ ꯌꯥꯗꯦꯗꯣ ꯇꯥꯃꯣꯅ꯫ ꯁꯤꯗꯁꯨ ꯑꯐꯕ ꯑꯍꯩꯕ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯗꯤ ꯅꯨꯄꯤ, ꯑꯗꯨꯝ ꯌꯦꯡꯁꯤꯗ꯫ ꯇꯥꯃꯣ, ꯁꯤꯗ ꯂꯩꯕ ꯗꯣꯛꯇꯔꯒ ꯃꯄꯥꯟꯗ ꯂꯩꯕ ꯗꯣꯛꯇꯔꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯇꯥꯃꯣ꯫ ꯁꯤꯗ ꯑꯔꯨꯕ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯑꯅꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯌꯦꯡꯉꯨꯔꯒꯅ ꯀꯩꯁꯨ ꯂꯨꯗꯕ, ꯏꯆꯝ ꯆꯝꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯃꯣꯒꯤ ꯁꯔꯨ ꯌꯦꯡꯕꯗ ꯈꯪꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯗꯣꯛꯇꯔꯁꯤꯡ ꯇꯥꯔꯗꯤ ꯂꯣꯏꯅ ꯁꯥꯎꯔꯛꯑꯅꯤꯅꯦ ꯅꯪꯒꯤ ꯋꯥꯗꯨꯕꯣ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯇꯥꯃꯣ, ꯃꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯁꯤꯗ ꯌꯦꯡꯉꯁꯨ ꯑꯥꯗ ꯌꯦꯡꯉꯁꯨ ꯁꯦꯜꯗꯤ ꯆꯞ ꯃꯥꯟꯅꯅ ꯆꯪꯉꯤ꯫ ꯁꯤꯗꯅ ꯑꯅꯥꯕ ꯃꯤꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯊꯝꯕꯤꯕ, ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗꯅ ꯁꯦꯜ ꯈꯔ ꯆꯪꯖꯔꯁꯨ ꯑꯅꯥꯕꯗꯣ ꯐꯅꯅꯕ ꯌꯦꯡꯕꯤꯔꯛꯄ꯫ ꯑꯩ ꯗꯣꯛꯇꯔ ꯅꯠꯇꯦ,
ꯅꯪꯒꯤ ꯋꯥꯁꯤꯡꯗꯨꯗꯤꯅꯦ ꯗꯣꯛꯇꯔ ꯑꯁꯦꯡꯕꯗ ꯍꯥꯏꯔꯨꯒꯗꯕ ꯍꯥꯏꯔꯒꯅꯦ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯌꯦꯡꯕꯤꯔꯨꯔꯣꯅ ꯃꯣꯏ ꯌꯦꯡꯖꯔꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯣꯏꯗ ꯍꯥꯏꯗꯕꯤꯗ ꯑꯗꯨꯝ ꯆꯠꯂꯁꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯪꯒ ꯑꯉꯥꯡꯒ ꯆꯠꯂꯨꯔꯣ ꯑꯗꯨꯗꯤ ꯇꯥꯃꯣ ꯅꯪꯁꯦ ꯃꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯤꯅꯨꯡꯁꯤ ꯀꯩꯝꯇ ꯂꯩꯇꯕ ꯅꯪꯅ ꯄꯣꯛꯄ ꯅꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕꯁꯤꯕꯨ ꯉꯛꯏ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥꯗꯨ ꯃꯇꯣꯝꯇ ꯆꯨꯔꯨꯞ ꯆꯤꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯨꯄꯤ ꯀꯟꯕ ꯉꯝꯂꯔꯣꯏꯗꯕ ꯏꯆꯥꯗꯣ ꯑꯃꯨꯛ ꯀꯟꯅꯅꯕ ꯍꯣꯠꯅꯔꯔꯣꯏꯁꯤ ꯑꯩ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯃꯛꯁꯨ ꯅꯠꯇꯦ ꯃꯧꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇꯦ ꯐꯃꯨꯡꯗ ꯂꯩꯔꯛꯄ ꯆꯍꯤ 10 ꯍꯦꯜꯂꯦ ꯅꯥꯎꯇꯣꯝꯕ 이반이 ꯃꯄꯥꯟꯂꯝꯗ ꯆꯠꯂꯒꯅꯦ ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯌꯦꯡꯉꯨꯔꯗꯕꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯆꯠꯂꯗꯕꯅꯤ ꯅꯄꯥꯅ ꯉꯝꯍꯜꯂꯔꯣꯏ ꯅꯥꯎꯇꯣꯝꯕ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯏ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯕꯨꯡꯕꯨꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯅꯥꯎꯄꯨꯔꯝꯃꯤ ꯇꯣꯝꯕꯤꯅ ꯇꯥꯆꯧ ꯑꯩꯈꯣꯏ ꯀꯨꯇꯨꯕꯤꯁꯦ ꯃꯆꯥ ꯄꯣꯛꯀꯗꯣꯔꯤ ꯃꯕꯨꯛ ꯀꯪꯉꯤ ꯃꯆꯥ 9 ꯌꯥꯎꯔꯤ ꯇꯣꯝꯕꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯕ ꯅꯪꯕꯨ ꯃꯆꯥ ꯎꯕ꯭ꯔꯅꯦ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯕꯁꯤꯕꯣ ꯍꯣꯏ ꯎꯏꯌꯦ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯦꯡꯕ ꯎꯕꯅꯤ ꯅꯪ ꯃꯤꯠ ꯌꯥꯝ ꯁꯤꯡꯉꯤꯀꯣ ꯇꯣꯝꯕꯤ ꯌꯥꯔꯦ ꯆꯪꯉꯣ ꯁꯤꯗ ꯊꯕꯛ ꯄꯤꯒꯦ ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯇꯥꯆꯧ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯕ ꯌꯥꯔꯅꯤꯀꯣ ꯍꯨꯏꯒꯤ ꯃꯆꯥ ꯎꯕꯒꯤ ꯍꯣꯏ ꯍꯣꯏ ꯌꯥꯔꯅꯤ ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯕꯣꯝ ꯊꯤꯕꯒꯤ ꯇꯥꯆꯧ ꯂꯥꯟꯗ ꯈꯨꯠꯂꯥꯏꯅ ꯊꯤꯒꯗꯕꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯃꯤꯠꯇꯣ ꯎꯄꯨ ꯃꯅꯨꯡꯗ ꯕꯣꯝ ꯍꯥꯞꯄꯒꯨꯝꯕ ꯌꯦꯡꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯎꯗꯕꯗꯣ ꯅꯪꯅ ꯎꯕꯅꯤꯅ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩ ꯄꯨꯂꯤꯁ ꯑꯣꯏꯕꯁꯨ ꯌꯥꯔꯅꯤꯀꯣ ꯇꯣꯝꯕꯤ ꯅꯪꯅ ꯆꯤꯟꯗꯣ ꯀꯕꯣ ꯑꯆꯧꯕ ꯑꯃ ꯆꯥꯁꯜꯂꯨ ꯑꯗꯨꯗ ꯀꯕꯣ ꯑꯃ ꯂꯩꯕꯅꯤ ꯋꯥ ꯉꯥꯡꯗꯅꯕ ꯇꯣꯝꯕꯤꯗꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯕꯣꯛꯇꯨ ꯆꯥꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯥ ꯂꯥꯌꯦꯡꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯦꯟꯅ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯃꯣꯏ ꯑꯍꯨꯝꯗꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯒꯥꯔꯤ ꯊꯧꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯨꯄꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯗꯣꯛꯇꯔꯅ ꯅꯆꯥꯅꯨꯄꯥꯒꯤ ꯑꯅꯥꯕꯁꯦ ꯑꯔꯨꯕꯅꯤ ꯀꯟꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯅ ꯆꯥꯈꯤ ꯊꯛꯈꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯃꯁꯤꯗ ꯄꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯌꯥꯎꯕꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩ ꯅꯪꯒꯤ ꯈꯜꯂꯒ ꯑꯩ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯃꯧ ꯅꯨꯄꯤ ꯑꯗꯨ ꯋꯥ ꯉꯥꯡꯗꯕꯤꯗ ꯀꯞꯄꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯣꯝꯕꯤꯅ ꯍꯨꯏ ꯃꯆꯥ ꯄꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯊꯝꯅꯅꯕ ꯃꯀꯣꯜꯕꯨ ꯁꯥꯕꯤꯕꯋꯣ ꯆꯥꯛꯄꯨ ꯄꯤꯖꯕꯤꯕꯋꯣ ꯕꯨꯡꯕꯨꯡꯅ ꯇꯣꯝꯕꯤ ꯅꯪꯒꯤ ꯇꯨꯝꯐꯝꯅ ꯁꯦꯝꯃꯤꯗꯨꯕꯣ ꯅꯠꯇꯦ ꯇꯥꯆꯧ ꯑꯩꯈꯣꯏ ꯀꯨꯇꯨꯕꯤꯒꯤꯅꯤ ꯃꯥꯒ ꯃꯥꯒꯤ ꯃꯆꯥ 9ꯒꯤ ꯀꯨꯟꯐꯝꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯄꯦꯜꯂꯕꯅꯤ ꯄꯦꯜꯂꯕ ꯑꯗꯣ ꯍꯨꯏꯅꯥꯎ ꯀꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯇꯨꯝꯈꯣꯗꯅ ꯌꯥꯝ ꯐꯖꯩꯌꯦ ꯁꯦꯝꯃꯤꯗꯣ ꯌꯥꯔꯣꯏꯌꯦ ꯇꯥꯆꯧ ꯇꯨꯀꯨꯕꯤꯒꯤ ꯃꯀꯣꯟ ꯑꯍꯥꯟꯕꯅꯤ ꯌꯥꯝ ꯁꯤꯡꯕ ꯑꯉꯥꯡꯅꯤꯅꯦ ꯑꯩꯈꯣꯏ ꯇꯨꯝꯕꯤꯁꯦ ꯃꯁꯛ ꯈꯔ ꯊꯤꯖꯔꯁꯨ ꯇꯥꯆꯧ ꯑꯩ ꯊꯤꯔꯗꯤ ꯅꯪꯗꯤ ꯐꯖꯔꯝꯃꯅꯤ ꯑꯩꯈꯣꯏ ꯄꯥꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯗꯨꯗꯤ ꯌꯥꯝ ꯊꯤ ꯍꯥꯏ ꯇꯣꯝꯕꯤ ꯑꯗꯣ ꯏꯃꯥ ꯏꯄꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯃꯄꯥ ꯐꯖꯔꯗꯤꯅꯦ ꯃꯆꯥꯅꯨꯄꯥꯁꯨ ꯐꯖꯩ ꯍꯥꯏ ꯑꯗꯨꯒ ꯃꯃꯥ ꯊꯤꯔꯗꯤ ꯃꯆꯥꯅꯨꯄꯤ ꯊꯤ ꯍꯥꯏꯌꯦ ꯇꯥꯆꯧ ꯅꯪ ꯑꯩꯅ ꯍꯨꯏꯅꯥꯎ ꯃꯆꯥ ꯄꯤꯔꯣꯏ ꯚꯨꯠ ꯃꯥꯟꯕꯤ ꯃꯌꯥꯝꯕꯅ ꯇꯣꯝꯕꯤ ꯂꯛꯅꯔꯤꯉꯩꯗ ꯃꯧꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯀꯥꯔ ꯊꯧꯖꯤꯜꯂꯛꯑꯦ ꯇꯣꯝꯕꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯕꯨꯡꯕꯨꯡ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯃꯆꯤꯟ ꯃꯅꯥꯎ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕꯒꯨꯝ ꯀꯤꯅ ꯃꯧꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯉꯥꯡꯁꯤꯡꯁꯦ ꯇꯥꯃꯣꯗ ꯀꯤꯕ ꯃꯥꯜꯂꯤ ꯇꯥꯃꯣꯅ ꯑꯃꯨꯛꯇ ꯍꯥꯟꯅ ꯀꯧꯕꯤꯌꯨ ꯅꯨꯄꯥ ꯑꯗꯨꯅ ꯕꯨꯡꯉꯣ ꯄꯥꯕꯨꯡ ꯂꯥꯛꯏꯌꯦ ꯇꯣꯝꯕꯤ ꯃꯌꯥꯝꯕꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯃꯌꯥꯝꯕꯒꯤ ꯃꯁꯥꯗ ꯎꯞꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯕꯨꯡꯉꯣ ꯄꯥꯕꯨꯡꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦꯅ ꯂꯥꯛꯏꯅꯦ ꯅꯤꯅꯦꯅ ꯅꯍꯥꯟ ꯁꯦꯜ ꯄꯤꯔꯝꯕꯗꯣ ꯈꯔ ꯇꯨꯡꯁꯤꯜꯂꯤꯌꯦ ꯑꯩꯅꯅꯦ ꯆꯦꯡ ꯍꯋꯥꯏ ꯂꯩꯅꯅꯕ ꯄꯤꯕꯅꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯆꯐꯨ ꯎꯌꯥꯟ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯊꯛꯅꯅꯕ ꯈꯨꯖꯥꯏ ꯐꯤꯔꯣꯜ ꯀꯌꯥ ꯄꯨꯊꯣꯔꯛꯏ ꯁꯨꯞꯅꯅꯕ ꯐꯩꯖꯨꯞꯁꯤꯡꯁꯨ ꯌꯥꯎꯔꯤ ꯒꯥꯔꯤ ꯃꯊꯛꯇꯁꯨ
ꯃꯣꯝꯄꯥꯛ ꯑꯃ ꯀꯤꯔꯒ ꯄꯨꯔꯛꯏ꯫ ꯇꯣꯝꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯃꯌꯥꯝꯕꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯅꯨꯃꯤꯠꯇꯣ ꯑꯩ ꯍꯤꯗꯥꯛ ꯌꯥꯝꯅ ꯉꯥꯎꯈ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯟꯅꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯈꯔ ꯂꯥꯛꯂꯒ ꯖꯒꯣꯏ ꯁꯥꯖꯤꯟꯕꯒ ꯂꯥꯡꯕꯒ ꯇꯧꯕꯗꯨꯗꯅꯦ ꯌꯥꯝꯅ ꯁꯥꯎꯔꯒ ꯂꯩꯔꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯎꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯅꯣꯏ ꯂꯥꯛꯁꯤꯟꯗꯅ ꯅꯣꯏ ꯑꯅꯤꯗ ꯍꯥꯏꯔꯣꯏ ꯄꯜꯂꯣꯏꯗꯕ ꯋꯥꯍꯩ ꯈꯔꯁꯨ ꯍꯦꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯀꯣꯟꯅꯅꯦ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯋꯥꯔꯤ ꯅꯣꯏ ꯅꯤꯅꯦꯅ ꯂꯤꯕꯗꯒꯤ ꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯗ ꯀꯤꯕ ꯐꯅꯅꯕ, ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯃꯀꯣꯏꯁꯦ ꯀꯤꯗ꯭ꯔꯥ ꯌꯥꯝꯅ? ꯍꯣꯔꯦꯟ ꯅꯣꯏ ꯑꯅꯤꯅꯅꯦ ꯇꯨꯃꯤꯟꯅ ꯀꯛꯀꯗꯕꯅꯤ꯫ ꯇꯣꯝꯕꯤꯅ, ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯀꯨꯕꯤ ꯃꯆꯥ ꯄꯣꯛꯀꯗꯣꯔꯦ ꯅꯤꯅꯦ, ꯃꯆꯥ 9 ꯁꯨꯏ꯫ ꯕꯨꯡꯕꯨꯡꯅ ꯇꯣꯝꯕꯤꯗ ꯀꯛꯁꯤ ꯍꯠꯂꯤ꯫ ꯃꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄ, ꯃꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄ, ꯅꯪ ꯃꯆꯥ ꯎꯕ꯭ꯔꯕ? ꯀꯛꯁꯤ ꯑꯃꯨꯛ ꯍꯠꯂꯤ꯫ ꯇꯣꯝꯕꯤ, ꯀꯗꯥꯏ? ꯅꯪꯒꯤ ꯇꯨꯀꯨꯕꯤꯗꯤ ꯅꯤꯅꯦꯁꯨ ꯌꯦꯡꯒꯦ꯫ ꯇꯣꯝꯕꯤ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯅꯤꯅꯦ, ꯃꯆꯥ ꯀꯣꯛꯇꯧꯕ ꯀꯨꯏꯗ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯃꯥ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯇꯣꯝꯕꯤ, ꯄꯥꯕꯨꯡꯒ ꯄꯣꯠꯁꯦ ꯄꯨꯁꯤꯟꯁꯤꯜꯂꯛꯑꯣ꯫ ꯇꯣꯝꯕꯤꯒ ꯅꯨꯄꯥ ꯑꯗꯨꯒ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯅꯤꯅꯦ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ, ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ꯫ ꯇꯣꯝꯕꯤ, ꯇꯨꯀꯨꯕꯤ ꯃꯆꯥ ꯄꯣꯛꯑꯗꯤ ꯑꯩꯒꯤꯁꯨ ꯑꯃ ꯄꯤꯌꯨꯀꯣ꯫ ꯍꯣꯏ ꯅꯤꯅꯦ, ꯑꯗꯣ ꯃꯌꯥꯝꯕꯅ ꯃꯆꯤꯟ ꯃꯦꯜꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯅꯣꯛꯏ ꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯏꯕꯨꯡꯉꯣ, ꯅꯣꯏ ꯑꯅꯤꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯕꯅꯤ, ꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯄꯥꯕꯨꯡ, ꯁꯦꯜ ꯂꯩꯔꯤꯌꯦ, ꯌꯥꯔꯅꯤꯌꯦ꯫ ꯏꯕꯨꯡꯉꯣ, ꯂꯧꯁꯤꯜꯂꯨ, ꯅꯣꯏ ꯄꯥꯕꯨꯡꯁꯦ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯤ, ꯃꯊꯪ ꯂꯥꯛꯄꯗ ꯂꯩꯔꯛꯅꯕ ꯅꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯍꯧ꯫ ꯃꯧꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯂꯛꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯔꯦ꯫ ꯇꯥꯆꯧ, ꯑꯁꯤ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩꯀꯣ, ꯃꯕꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯁꯨ? ꯃꯕꯨꯛ ꯐꯕꯒꯤꯅꯤ ꯏꯕꯥꯅꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯄꯤꯔꯝꯃꯤꯁꯦ꯫ ꯇꯣꯝꯕꯤ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯍꯨꯝꯕꯤ꯫ ꯑꯌꯥ, ꯇꯥꯆꯧ, ꯉꯥ ꯌꯥꯎꯏ꯫ ꯑꯌꯥ, ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯨ ꯌꯥꯎꯏ, ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯎꯏ꯫ ꯑꯁ, ꯃꯌꯥꯝ ꯌꯥꯎꯏ ꯇꯥꯆꯧ꯫ ꯂꯧꯊꯣꯔꯛꯑꯣ, ꯊꯣꯡꯉꯒ ꯆꯥꯅꯅꯕ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯉꯥ ꯊꯣꯡꯕꯗꯨ ꯍꯥꯎꯅ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯃꯣꯝꯄꯥꯛꯇꯨ ꯊꯥꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯉꯁꯤ ꯑꯌꯨꯛꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯎꯔꯝꯃꯤ꯫ ꯑꯅꯛꯄꯗ ꯂꯩꯕ ꯂꯝꯄꯥꯛꯁꯤꯡꯗ ꯆꯠꯇꯨꯅ ꯍꯨꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯌꯨꯛꯁꯤꯗ ꯑꯁꯣꯝꯗ ꯃꯧ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯝꯕ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯤꯟꯕꯤꯕ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕꯗꯒꯤ ꯁꯤꯔꯝꯃꯤ꯫ ꯕꯨꯡꯕꯨꯡ ꯑꯃꯗꯤ ꯑꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯇꯥꯆꯧ, ꯑꯩꯈꯣꯏ ꯇꯨꯀꯨꯕꯤꯁꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ, ꯂꯦꯡꯗ꯭ꯔꯦ, ꯅꯣꯡꯃꯁꯨ ꯂꯦꯡꯗ꯭ꯔꯦ ꯇꯥꯆꯧ꯫ ꯇꯣꯝꯕꯤ, ꯇꯨꯀꯨꯕꯤ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯑꯃ ꯂꯥꯛꯀꯅꯤꯌꯦ, ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤꯌꯦ꯫ ꯂꯥꯏꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦ ꯇꯣꯝꯕꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯨ ꯁꯤꯈ꯭ꯔꯦ, ꯇꯨꯀꯨꯕꯤꯁꯨ ꯁꯤꯈ꯭ꯔꯦ, ꯏꯕꯥꯅꯤꯇꯪ ꯍꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯇꯥꯆꯧ? ꯑꯩꯈꯣꯏꯕꯥꯅꯤ ꯑꯃꯨꯛ ꯂꯥꯏꯅ ꯉꯥꯏꯔꯝꯒꯗ꯭ꯔꯥ? ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯨꯏꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯞꯇꯨꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯃꯩꯉꯥꯜ ꯑꯃ ꯊꯥꯟꯖꯤꯜꯂꯛꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯀꯞꯅ ꯀꯞꯅ ꯃꯩꯉꯥꯜ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯥꯔ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯀꯧꯔꯛꯏ꯫ ꯑꯕꯨꯡꯉꯣ, ꯑꯇꯣꯝꯕꯤ, ꯅꯤꯅꯦ ꯅꯣꯏ ꯑꯅꯤꯕꯨ ꯂꯧꯕ ꯂꯥꯛꯏꯅꯤ, ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯞꯂꯒ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯕꯨꯡꯕꯨꯡꯒ ꯑꯇꯣꯝꯕꯤꯒ ꯄꯨꯗꯨꯅ ꯆꯠꯈꯤ꯫